Leichat ama famlana bikhrei chenaba faring asi April di tang tarukta lockdown amari curfew na maram oiraga miyoi amata yumdi mapal thokna dringai serak sida Leichat ama famlana bikhrei chenaba police na fare police tagi phangba pauna hai famlana bagi thawdo asi Thobal district ki manung chanba nongpok sengmai police station na konba mapham amada ngarang nungtil thokibani thawdok sida chenabani haba miyoi amang asi Thobal district police na fare farba miyoi adu maming yumnam Ranjit Elias thoi sai kun mathoi apokpa laikhidraba gama kawi mahak Tripura gi Dharamnagar Raibari dagini housing na tata truck ki handaman oina pasoi police station na kon mafam amada leibani makna phamlana bikre hairibi Leichat aduna complaint ama tawrakpadagi Thobal district police ki team amana pasoi police ki team amaga pullaga Imphal jari lambi gi Moidangpok area dagi ngasi nungtil phagatpa ngamkhibani Maki matakta logi oiba thabaksing lokholaga ne haina su pauksisi ki khutangna phongdor arle aduga mayam channel su bijing bi damakta